सेंट्रल पोस्ट अदुकी मतिक यामना लेरे सिमक्तदा कापदी नो भाव लेप लेते सरकार की माइकेजगी ngambiroi dab leragadi koi isana voluntary jinga thengnajarage chingda changada moina khulak chalaga akhoi achik akom yeng lere ka bi jaga chama ka doge boy Imphal East District ki lamlai kendra gi manung chanba Meitei khul sing da khundaba mafam sing da Kuki lalhoubasing gi laan oiraipham oirabra haina lamdam adu da khundari ba Meitei micham miyamna hangnaba horakle thodok thofam dagi akhoi gi fresh da phangba paw mana hai asi ayuk su yangang police station gi manung channa laiba yangang Santi Khongwan Thamna Pokpi amasung Sana Sabi hariba Meitei khul sing asida anakpada leiba chinglomdagi nongmei round kya leptana kapsinlakhre ayuk pung tararom tarakpa matamdagi hoduna atat akham leitana Kuki lalhoubasing na nongmei kapsilakhiba adu makha tara ngaihak kanaraga adumuk Meitei khul sing tamna kapsilakhi hairi Kuki lalhoubasing na nongmei kapsin ba horakpadagi khungaliba volunteer singnasu khut handuna kapki adum moinaba ngasi gi thodok aduda thodokpa asok apan amadi misi mina yawbagi pawdi leitre amaromda nongmei kapsinduna nadarakliba aduda mi painabadagi Meitei khul sing aduda leiba miyoi singdi saphagadaba mafam singda thaidoktura leinari loinana thodok thofam aduda central paramilitary force sing yauna security force sing sangsilakpa hokre security force sing sangsilakpa adudagi Kuki lalhoubasing gi maikaidagi kaplamba nongmei kapa lepkri hari adumoinama khawgisu fibam adu mikup nahum singna senaduna leiri haina pawsung makha tharki Amaronda Kuki lalhoubasing na nongmei atat akham leitana nongmei kapsilakhiba aduda yangang pokpi amasung thamna pokpi mafam singda leiba yum singda nongmei maruna panbadagi akai atoi kya thokre yangang pokpi awang leikaidagi fijam inaubi kouba amagi saksangi sunthakta nongmei maruna panki Thamna Pokpi Meyai Leikaidagi Laisham Tiken amasung Sograk pamiyom sagi yungni mafam kayada Kuki lalhoubasing na kaplakhiba nongmei maruna panki maduda nattana yangang pokpi PIC fawba Kuki lalhoubasing na kaplakpa nongmei maru yaurakpadagi ana layengba lakpa miyosing akiba punaki oirakliba film asigi matangda maikei adongi khunja singna phongdorkhibada itat tattana Kuki lalhoubasing na Meitei khul sing tamna nongmei kapsilakliba asina maram oiduna miyam ni paiba hengatlagle kanam matamda kari thokadagi haiba khangba ngamdabana yumda leifum khangre Kuki lalhoubasing na chingdagi nongmei kapsilalaga security force na Meitei khul singda leisillaga kari tawgadoribano makhoi sitkaga amu hanna nongmei kapsilakadoribra nongmei kapthorokliba Kuki singi bunker singda changsinduna operation tawdriba karigino haina hangladuna miyam ngak senba ngamdrabadi iromdom ngakseragi nakhoi chatpikro haina pendava kunja singi maikaidagi phongdorokli Saminawi Yangbopi village committee gi vice chairman adu huje pung 10 minute manga adagi khongjai koi maning uyok singhi kapthaba horpa maruji Yangbopi bazar manak bazar yoromdai koi club ki heng manak tarni agi yum nei jeje adu agi yum ji ki heng maning chaksang gi maning hira huje mayam mang utari maruji yoreini koi se adu masi ngasi khaktana te mukoi khongjai hingna tawriba kapai uje mamang dagi masing khangdana Meitei khulakida maru kapsalaktana adum aikoi ji tumham chabam leibam chabam khangdabida leirei ji matam sangna leirabani aduna mari leinaba koi sarkar gi maikaida sigumba ji matungda mo hana taban bidanaba khungi site tagi amadi ai site tagi haijeri makatan haijening mana karungba koi sarkar dina masida koi central army di mayamam thajan bire adubo akoi da central army ji leibi toidona kanaba ji phangde aduna masi aikoi isana sarkar na ngambiroi da boragadi akoi isana thengnajarge haiba wapamje thamjeri Kuki na kapthara ini ai kangkoli ngaida aduga aise khanghongdabida chele aduga hek chalakpagani moina mathang kapthara ise adu mi so maulai taba tanja hoiba adudi akhoi aisu are ba mi se pokauda kaure aduna matha etta laifam tafam khangda mi su loi siengre aduna matha sare padrang moina kapana kelena chingdi kape sebaina akhoi khulakna ga chatra leire chingda changada moina khulak chalaga akhoi achik akom yeng lere ka bi jaga chama ka doge boy khulak te lei gadro boy ka bi jaga ta moi chango hayo khulak te moi lei bi ka ta de ka bi jaga ta moi changa ga thengda ba natro khunja akhoi ka batra lei habno ada akhoi na jikta moina kai so hai bi dre ai so ka dre akhoi kai mai lei hayo ba hi wai bno